अहनबदा यामना मरुइबा पाउ खरा अपडेट थमजगे ngarang sisipuda paiti ga kuki ga khatnakhre haina kangrui pa ke apun bu kholauna update tobiri litan onsin aduna mai thadok na kiba punna yum humdra ga taret sukhre khut thok na kiba masel tongan tongan mafam singda sangja fam lori tha asigi taret ki numidang litan ki mafam amada yu thakchilaga kuki amasung tangkhul gi mei khar khar ki marak ta khana chaina ba thorak patalenga ki mai kai degi matam sana laksin haudaba degi hena pakthok sau thorak tuna nakal anina aseng batanza yengdun onsin aduna amana amagi yumsing mai thadorak pagi thabuk ngasi ayupung taret lom tarak pa phawbada makha na sa tharak padegi hojik phawbada handak irang asigi manungda mai thadok ki punna yum humdraga taret sukre pause asna phangwa report ki matung ina ngarang ayupung taret lom tarak pada litan ki sarai khong khulda leiba tangkhul gi yum ama kuki gi ama sung mau phurup ki ama punna yum ahum mai thadokre yum ahum sigi manungda ani de fire service na sangba yawam pham da leiba degi makhut pa ngamki aduga yum amadi fire service ki gari chamkham leitaba mafam oibana kanba ngamhoutre hari thasi ki tarit tagi thorok liba purup masel gi irang asigi matang dalitan police control room dagi phangba pawgi matung ini rang asi laksinna bagi damakta police ki IGP ama DIG ama ukrul ama song kamjong district police ki SP sing yauna RF CRPF BSF maha regiment ukrun da leiba taruk suba MR amadi police yauna asoba combined force ki personnel sing deploy tawtuna ngak selakli hairi masigi mathakta litan PS na praiba personnel humpu humdra romsu yauri mathau tarak labadi ahen ba personnel sing deploy tawduna hena kansin na section tharang lokhatli hairi amarom da police ta ki phangma pauna haibada ngasi ayupung taret ki matung dagi dinakal ani gi marakta nongmei kapna ba amasung yum mai thabagi thodok sing thoktre adum oina manghanak irang astalenga ki quarter mari yauna punna yum humdraga taret romai na thodok tuna manghankre adum oina mak thodok sing asigi matang da mari lenaba case sing lokhatuna mara laiba miyo sing phagana ba honari haina phongdorakli pawasina makhata na haibada irang asina maram oiduna yum mai thodok kraba tangkul khunja sing na lengang sing gi community hall sang lauri aduga kuki sing na sing phai amadi molnom kulda sang jafam lauri to pakhar na makhoi gi khangna sana ba miyo sing gi barakta lairi litan gi sepu amade sarai khong da laira ma phur pani makai khunja sing di mayum thadok tuna sena khre adu na ha ori bi volunteer khar di mai thadri ba mayum thadok tuna sena khre adu na ha ori bi volunteer khar di mai thadri ba yum sing ngak senduna lainari hairi खुदलाई पाइरग युमै थाबा सुगी मिलिटेंट सिंग की मथक्ते एक्शन लौखलु हौजिक लिटान दा थोकलिबा थौदोक सिंग असि की मतंग द उलिबा पॉलिटिकल मैच्योरिटी असिमक मे 2023 दगी थोरकलिबा वाथोक असि दगी उत्प मथौ ताइ हाइदर कांग्रेस एमपी डॉक्टर अंगुमसा बिमोल अखोइ जमना फोंदोखरे ngasi kaisam thong dalaiba mahki yumda pangthok pawi pham amada wafam asi phongdok aduna mahak na hai litan gi thokhanung deba thodok sing asida kuki amasung naga gi MLA sing wari sanadun warisin purakna ba honna riba asida afaba khongtangni adubu sudalaiba kuki militant sing na khulai pai tuna lona yadaba thabuk tawba amadi yum mai thabana singbagi thawong sing satharekliba asigi mathakta lawkhat phumthok lugi thabuk sing lawkhat piyo haiki police CRPF AR amadi atai security force sing na nongmei pai bana tana atopa mioi amatana nongmei pai raga koicha chat pada normal ohen basi makhata na thohan biganu laingak leirgati laingak amagi chatna pathap inbiyu hauji iramdam sida lan asi haurakpadagi India laingak na sanaba lilani habasi pumnang khangnarabani law and order mapung phana chanhan ge hairaba amasung union laingak ki makhada state laingak punam sinduna thamhalloi hairagadi manipuri police hena mapangan kangkhat alwai ki maraksida hojik ekoi pumna magna gu hu selaga leiba yamna mathau tare hairadun kuki ga naga ga dialogue tawningda bu masak khangdok patangai fade anauba lengak ama laglagi irang amu hurukliba asi yamna section phamthok yumai thaba lon ya de haibasi lengak na khangan gadabani hairi to nga sandokpani haiba mioi ama police na detain tawkhre police control room dagi ngasi numidang thorpa cheron amada city PS na koliba pauna kaithil de sagol sang sana sahini fugatret ka mioi ama pangai da Palenda thokpa nongmei kapagi thodok amaga mari lenena to nga sandokpagi damakta detain tawkhre hairi panbe abadi police ki maikei dig aranba video singda mitna singbiyo amasung to nga thajabagi nu haibagi appeal sing miyamda tawduna laklibani miyamna singnarabadi police control room 9233 522822 dagi confirm tawbiyo hairi कांचीपुर की कैथोलिक स्कूल न पिकलेब महिरोई सिंह बोताथी तवोइना तौबा लेप्त्रिबरा मतम खरगी ममांगदा कांचीपुर दा लैबा कैथोलिक स्कूल की क्लासरूम अमदा महिरोई सिंह पुलप होइजिंदुना थमलागा का अदुगी सिट सेंगबगी थबक सथनबा पिकलेब महिरोई सिंह ताथी तवोइना तौबगुम थोगले हाबिगी वाथोक थोरकपदगी पाउसेसिंग रिपोर्ट तौख्रब मतुंग थासिगी तरुकता स्कूल असि क्लास 2 बी गी नुपी मसा महिरोई अनिबो मखोइगी ओजा मैडम अनिना अमंबा का मनुंगदा थोंगलोन सिंदुना थमलंबगी थौदोक अमुक थोरकले हाइरी थौदोक असिगी मायोक्ता महिरोई अनिदुगी मनुंगदगी अमगी ममा अमसुंग इमुंगी मियोइ numitumukta school asigi principal Emmanuel Kholida da wakat cherol ama pisinduna mathangi numit tha asigi taret phawbagi manungda chenari oja adu thabuktagi lauthok pinaba haijakiba laikre adu thabukta onthoraktabadagi tha asigi tarada Manipuri Commission for Protection of Child Rights complaint report ama file tawkhrairi adum oina ngasi phawbada school asigi principal amasung commission gi maikhaidagi piklibanu pamasa mahiroi anibu corporate
punishment piduna aki akhang nanghankhibagi mayokta lawkhatpham thokpa thabuk amata lawkhatri hairi school suti tharakpadagi nupi macha ani de thoraktabadagi guardian singna sangsinduna yenglubada angang ani do amamba classroom amada thunglon sinduna thamlambani hairi lambi da kudong tiba thaudok thok tana phattaba lambi sing semjin na bahon nargani chief minister kemsan lambi sigin phiyom phattabna kudong tiba thaudok thok pagi kudong sada basing ko kan na balanga na phattaba lambi sing semjin na bahon nargani haina chief minister y kemsan na phongdokre wafam asing ase imphal gi city convention center da pangthokpa national road safety man loisin bagi ground finale da athoi meetinglen oiredona chief minister na phongdokhibani magna thauram gi manung chana manipuri holy service petrol hudoki baga loinena transport loisengi infrastructure vehicle ani sulam thaki vehicle sing asina traffic rules to gairap pasingi khudakta khangdok ngamlagani gari sing asida hai definition camera sing 4D radar amadi bread analyzer sing yawbaga loinena e chalan phawba pibagi khudong sabala henduna lambi khudong thiba thaudok sing hanthana ba hotnagani hairi thauram sila saru yakiba minister govindas konthojam na hailambi khudong thiba thaudok thokhandana balengak amadi miyam punna hotna minaba sangi leibak asigi oina sahi amada mioi lakh amaga lising marfu rom lambi gi khudong thiba thaudok ta punsi manghanli aikhoi gi lambi khudingmak miyam na chatba safagadaba ohenba mathau tai lambi fagalakpagi gari yangna thauduna khudong thiba thokpasu yawdaba nate pumnama asilenga khaktana hotna bangam loi miyam punna wakhal taminnagadabani haiki gari macha thoba singi helmet uppa gari signen ngakna chatpasi traffic police transport loisangna kanna hotnarabasu miyamgi mateng yawdrabadi mapung faroi saukhot palebak amu ohenbada lenga khaktana tana miyamsu thaudang logudabani hairi minister loken hai lambi gi leibak thiba thaudok thoktana balenga na paikhalakliba thabuk singda miyam dagi samnadaba laknabagumna uri lenga na traffic rules fana yamna semnabasu miyam ngaktabadi adumak thengnari lengakna rule sembagi mathakta miyam da rule sing adubo paksanna khangana bhotnagadabani lambi thong phattabana accident hena thokhan brakhalli haiki thoromgi manung channa phangthork level national road safety man 2026 ka mari lenana short film amas utki aduga kumja 2025 ta lupa lising crore humdragani thoi lakh marfuga mathoi khwaidagi yamna e chalan kakpa ngamkhiba imphal west traffic police ki ASI yumnam Brioberton amadi lupa lakh nifuka rate lising taragani panchanipan kakhiba thawal district transport office ki ASI MD Ali Hassan dasu certificate of commendation piduna pukning thawat ki loinana certificate manka marilena pangthokhiba marathon amadi painting competition singda makok mathang taraba singda su mana lantokhi tharonggi manung chana Imphal East Imphal West DTO amasung traffic police ki team da traffic control gi khusu khulai singsu yentokhi security force ta thatna leta lambi faun han khidre ko Kukina Nongmei Kapsallakhre tangkhul singna mars pairs thakre tha sige tarete gi ukhul district ki mangsamalitan police station kon basai khong litan siki buno singwa fam kaya thoki be yum kai gari amade pochai kaya mai thaduna manghan takhan kiba thodok matung ngasi ukhul ki mafam kaya security force na ngak senduna kulai matik sana ko ki lal hauba singna tangkhul naga singta Nongmei Kapsallakhre haiduna tangkhul purup ki mioi kaya na penda ba phongdok palep 3 marak se security force na ko ki sing ngak senana balitan lambi da thingduna lambi faun han khidre Hauki February 30 tagi ngasi fawule tana sa tharagre ba pochai mai thaba security force na kuki khulai paiba singbu ngak chenduna Nongmei Kapsallakhre amadi Assam Rifles amasung Central Security Force na Myanmar dagi kuki lal hoba kaya makhoi gari da holagi haiduna tangkul nupi sing tangkul sinaulong na ukhul pungyar amadi kasong kulen ki mafam kaya da leiba tongan tongan ba khul sing da hingge tuna lambi thatkre security force ki gari yauna arakpa gari sing tatuna kuki lal hoba sing Hondok honjin taubra haibadu sek tauki loinana tangkhul nupi singna mafam kaya da ukhun gilitan amasung masi ekoi bada thokliba thaudok wa thok sing athuba matam da loisinaba mass prayer sa thakre hawjik cha thariba tangkhul nupi singna lambi thingbagi khongjang asiga mari loinana tangkhul sinau longi lusing basingna pendaba phongdok laduna pauchi asida hawjik thokliba irang ase Central Security Force na kuki lal hoba singda tongsin badagi asobu irang oirakibani irang asina maram oiraga litan da leiba Headman gi mayum yauna punna yum humpu gi mathakta mai chakhibani gari yauna pochai kaya amanga ta thokhan kibani naha oiba kanglu purup ani gi mioi ani khatna khibagi thaudok adu police security force amadi khulai ahlaman singna wari batai sanaduna waroisin purakwa yarambani aduma pu masi guba tanja adu lahu tabadagi ngasidi apik pa thaudok wathok tagi asauba thaudok wathok ama oirakibani ngasidi irang asina maram oirga yum kaya mai na sakpadagi mioi kaya lanjena marak se lanjena ba amasung mayum mai chakraba mafam asida lerakli ba tangkul purup ki mioi sing masa gi marum da sang bayaroi haina security force na thingli ba silai bakti bani irang na marum oirga ana mayuk na riba tangkul purup ki mioi sing masa gi mayum makai mai chakraba mafam da sang bayaroi hairi ba sikari gino irang Sauthokring ay matam na tangkul purup sing da sang bayade haiduna thingli ba asigum na kulai paiba kugira hoba sing na Nongmei Kaptuna tangkul purup ki
yum kai yauna pochai kaya mai thadokibadu thinglamlubagadi hena faramgadabani tasengna irang asi khudong sa balauru kuki lal hoba singna yum kai kaya mai thakibadu Assam Rifle Samsung Security Force na nak senduna sathakibani makatana Assam Rifle Samsung Security Force na irang asi kidamakta Myanmar dagi kuki lal hoba kaya makoi garida honduna lot na amadi phongna pusilak libasina kariginu haina pendaba phongdurakli kuki lal hoba kaya honjilak data badagi tangkhul nupi sing nukrul gi grihang konkan thana namli asang khulen kankum nambasi kasong khulen chasat changsak monkot chingphuna chingba mafam kaya dalampi thatuna arakpa gari sing sektauri maraksida ukhul desina irang asina maram oirga tangkhul sing na changje famlauri balengak sing amasung kuki sing changje famlauduna leiriba modkat khul dakting na chatuna khunja sing unaba kaloina na chana thakna bagi teng bangsu kusin nakre Ferry lupada Meeoi kunga mathoi Sikhre awang thangba Sudan gi River Nile State ka leiba Nile turenda mi puba ferry ama ising election khebagi thodok ta Meeoi kunga mathoi Sikhre ama sung kaya na thiba phangtre haina leibak adugi civil defense official ra fogdokre Sudanese Sovereignty Council na serol ama thoktuna nupi ama sung angang sing yauna leikidraba Meeoi sing kunga magi awa fogdoki Police Major General Kurasi Hussein Sudan gi Assistant Director General of Civil Defense na thamlakpa wafam amada Ferry laksin ba adu da Meeoi taruk na tragang tariti kan bangam le thiba khangdana leiriba miyam adu phangna hona badalangak na amba thakto honari haina su thamlaki una saba mi buba ferry adu da nupi ahal oiraba Meeoi sing amasung angang yauna passenger kunthra dagi kunthra ga manga fabu puki ferry adu Nile State ta leiba taiba al khawat amadi Dam al karai gi marakta leiba khungang sing phawduna chakpani hairi